ꯁꯤꯁꯨ ꯐꯖꯕ ꯚ꯭ꯌꯨ ꯑꯃꯅꯤ ꯃꯃꯤꯡꯁꯦ ꯀꯩ ꯍꯥꯏꯅ ꯂꯩꯕꯅꯣ ꯈꯪꯗꯦ ꯑꯗꯨꯝ ꯒꯥꯔꯗꯦꯟꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯒꯥꯔꯗꯦꯟ ꯃꯆꯥ ꯃꯃꯤꯡꯗꯤ ꯔꯣꯁ ꯃꯆꯥ ꯃꯆꯥ ꯊꯥꯕꯤ ꯀꯪꯂꯥꯒꯤ ꯔꯣꯁ ꯃꯆꯥ ꯃꯆꯥ ꯊꯥꯕꯤ ꯀꯪꯂꯥꯒꯤ ꯅꯨꯄꯤꯁꯨ ꯑꯥ ꯆꯪꯐꯝ ꯁꯨꯝ ꯍꯧꯔꯛꯄꯗꯒꯗꯤ ꯃꯃꯤꯡ ꯑꯣꯏꯅ ꯂꯩꯔꯝꯕꯕꯨꯗꯤ ꯍꯥꯏꯗꯤ ꯉꯁꯥꯏꯈꯩꯁꯨ ꯃꯌꯥꯝ ꯑꯃ ꯃꯃꯤꯡꯗꯣ ꯊꯣꯜꯂꯤꯗꯅ ꯑꯗꯨꯃꯥꯏꯅ ꯃꯃꯤꯡ ꯑꯣꯏꯅꯗꯤ ꯂꯩꯔꯝꯒꯅꯤ ꯅꯥꯀꯟꯗ ꯆꯠꯂꯤꯁꯦ ꯀꯩꯒꯤꯅꯣ ꯁꯤꯗꯔꯣ ꯅꯝꯕ ꯈꯣꯠꯄ ꯐꯖꯩꯍꯦ ꯔꯣꯁ ꯃꯈꯜ ꯁꯨꯔꯦ ꯃꯊꯛ ꯀꯥꯁꯤꯗꯣ ꯁꯤ ꯔꯣꯁꯁꯤ ꯐꯖꯩꯌꯦ ꯑꯁꯣꯝꯒꯤ ꯌꯦꯡꯉꯣ ꯑꯉꯥꯡꯕꯁꯤ ꯌꯦꯡꯉꯣ ꯑꯣ ꯃꯊꯛꯇꯗꯤ ꯀꯥꯔꯣꯏ ꯁꯤ ꯔꯣꯁ ꯐꯖꯩꯍꯦ ꯔꯣꯁ ꯑꯉꯥꯡꯕ ꯔꯣꯁ ꯃꯈꯜ ꯀꯌꯥ ꯎꯒꯦ ꯌꯦꯡꯁꯤꯀꯣ ꯀꯩꯅꯣ ꯑꯃꯗ ꯍꯥꯏꯇꯥꯔꯦ ꯄ꯭ꯂꯣꯠ ꯑꯃꯗ ꯔꯣꯁ ꯃꯈꯜ ꯁꯤꯒꯨꯝꯕ ꯑꯩꯁꯦ ꯉꯥꯛꯇꯦ ꯁꯤꯗ ꯑꯉꯥꯡꯕ ꯅꯨꯡꯁꯥ ꯃꯉꯥꯜꯅ ꯌꯥꯝꯅꯗꯤ ꯎꯔꯝꯃꯔꯣꯏꯗꯣ ꯁꯤꯗ ꯑꯃꯒ ꯂꯩꯔꯦ ꯁꯤꯗꯅ ꯑꯉꯧꯕ ꯑꯇꯩ ꯄꯤꯡꯒꯨꯝꯕ ꯄꯤꯡ ꯔꯦꯠ ꯄꯤꯡ ꯔꯦꯠꯀꯨꯝꯕ ꯑꯗꯨꯒꯨꯝꯕ ꯉꯥꯛꯇꯅꯦꯕ ꯑꯅꯝꯕꯅ ꯁꯤꯗꯁꯨ ꯂꯩꯔꯦ ꯁꯤꯗꯁꯨ ꯂꯩꯔꯦ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯔꯣꯁ ꯁꯤ ꯔꯣꯁ ꯉꯥꯛꯇꯅꯤ ꯊꯥꯏꯁꯤ ꯄ꯭ꯂꯣꯠ ꯊꯥꯔꯦ ꯔꯣꯁ ꯉꯥꯛꯇꯅꯤ ꯑꯥꯕꯧ ꯔꯣꯁ ꯂꯩꯀꯣ ꯑꯩ ꯖꯨꯝ ꯇꯧꯔꯛꯀꯦꯕ ꯇꯣ ꯑꯁꯤꯕꯨ ꯔꯣꯁ ꯉꯥꯛꯇꯅꯤ ꯊꯥꯔꯤꯁꯤ ꯀꯔꯤ ꯄꯣꯁꯅꯣꯕ ꯁꯤꯕꯨ ꯚꯥꯏꯔꯦꯜ ꯆꯠꯈꯤꯅꯤꯀꯣ ꯑꯩ ꯅꯝꯍꯧꯗꯦ ꯗꯥꯎ ꯌꯥꯏ ꯎꯏ ꯁꯦꯜꯐꯤ ꯑꯣꯏꯅ ꯇꯧꯔꯦ ꯋꯥ ꯈꯔ ꯉꯥꯡꯒꯦ ꯚ꯭ꯌꯨ ꯐꯖꯩ ꯑꯗꯨꯝ ꯋꯥ ꯂꯩꯔꯦ ꯚ꯭ꯌꯨ ꯐꯖꯩ ꯂꯥꯛꯑꯒ ꯌꯦꯡꯕꯤꯔꯣ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤꯗ ꯂꯣꯏ ꯅꯝꯕꯗꯤ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯤ ꯍꯣꯏ ꯉꯥꯡꯕ ꯌꯥꯗ꯭ꯔꯦꯅꯦꯍꯦ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯂꯣꯏꯅꯃꯛ ꯑꯗꯨꯒꯤ ꯍꯥꯏꯗꯤ ꯑꯩ ꯚꯤꯗꯤꯑꯣꯁꯤꯗꯗꯤ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯕꯗꯤ ꯉꯝꯃꯣꯏꯕꯀꯣ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯌꯥꯝ ꯁꯥꯡꯉꯦꯕꯀꯣ ꯚꯤꯗꯤꯑꯣꯁꯦ ꯃꯤꯅꯤꯠ 10 ꯀꯨꯟꯃꯨꯛꯀꯤ ꯑꯗꯥꯏ ꯑꯣꯏꯔꯅꯦꯕ ꯁꯤ ꯂꯣꯏꯅ ꯎꯠꯂꯗꯤ ꯑꯗꯨꯅ ꯑꯗꯨꯝ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯑꯒꯀꯣ ꯂꯨꯄꯥ 10 ꯈꯛꯇꯅꯤ ꯅꯠꯇ꯭ꯔꯥ ꯇꯤꯀꯦꯠ ꯂꯨꯄꯥ 10ꯅꯤ ꯂꯥꯛꯑꯒ ꯅꯪꯁꯨ ꯁꯥꯇ꯭ꯔ ꯂꯨꯄꯥ 10 ꯑꯣꯏꯕ ꯋꯥꯅꯤ ꯑꯇꯩꯗꯤ ꯃꯤ 100 ꯆꯅꯤ ꯀꯩ ꯌꯧꯕꯅꯤ ꯁꯥꯇ꯭ꯔ 10 ꯈꯛꯇꯔꯣ ꯁꯥꯇ꯭ꯔꯔ ꯈꯪꯗꯦ 10 ꯅꯪ 100 ꯆꯅꯤ ꯀꯌꯥꯝ 10 ꯂꯩꯕꯅꯤ ꯄꯤꯗꯨꯗꯤ ꯍꯣꯏ ꯑꯩꯈꯣꯏꯒꯤꯅ 10ꯅꯤꯗꯅ ꯑꯣ ꯁꯥꯇ꯭ꯔꯒꯤ 10 ꯑꯗꯣ ꯑꯇꯣꯞꯄꯩ ꯑꯗꯨꯝ ꯂꯩꯕꯅꯦ ꯈꯪꯗꯦꯕ ꯑꯗꯨ ꯂꯩꯅꯤ ꯑꯗꯨꯝ ꯈꯪꯗꯦ ꯑꯩꯁꯨ 6 months ꯂꯦꯇꯔ ꯁꯟꯐ꯭ꯂꯥꯋꯥꯔꯔꯣ ꯁꯤꯕꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯥꯛꯈꯤ ꯑꯀꯣꯏꯕꯗ ꯊꯥꯕꯁꯤꯅꯤ ꯁꯟꯐ꯭ꯂꯥꯋꯔ ꯑꯗꯨꯝ ꯈꯔ ꯑꯩꯅ ꯆꯠꯄꯗ ꯊꯦꯡꯅꯕꯗꯨꯕꯨꯗꯤ ꯑꯗꯨꯝ ꯎꯠꯂꯛꯀꯅꯦꯕ ꯁꯟꯐ꯭ꯂꯥꯋꯥꯔꯗꯣ ꯑꯝꯇ ꯅꯝꯒꯦꯔꯣ ꯁꯤꯅꯦ ꯂꯩꯔꯥꯡꯁꯤ ꯆꯤꯜꯂꯒꯦ ꯇꯧꯕꯗꯣ ꯑꯩ ꯑꯃ ꯅꯝꯍꯜꯂꯣ ꯑꯃꯁꯤꯗ ꯑꯩ ꯀꯩꯅꯣ ꯇꯧꯒꯦ ꯍꯩꯕꯅꯦꯃꯤ ꯃꯥ ꯅꯝꯕ ꯅꯨꯔꯥꯎ ꯍꯥꯏꯕꯅꯤ ꯑꯗꯒꯤ ꯁꯤꯗ ꯀꯩ ꯍꯥꯏꯅꯤ ꯍꯥꯏꯗꯤ ꯑꯆꯧ ꯑꯁꯥꯡ ꯈꯔ ꯂꯥꯛꯑꯒ ꯄꯥꯝꯕꯤ ꯀꯩꯀꯥ ꯊꯥꯔꯝꯕꯒꯤꯀꯣ ꯄꯥꯝꯕꯤ ꯀꯩꯀꯥ ꯊꯥꯔꯝꯕꯒꯤꯁꯨ ꯁꯤꯗ ꯂꯩꯔꯦ ꯁꯤ ꯁꯨꯝ ꯃꯇꯦꯛ ꯎꯠꯂꯛꯀꯦꯕꯀꯣ ꯑꯗꯨꯝ ꯃꯤ ꯃꯃꯤꯡꯁꯨ ꯌꯥꯎꯔꯦ ꯀꯅꯥ ꯊꯥꯔꯝꯕꯅꯣꯗꯣ ꯑꯗꯨꯝ ꯌꯥꯎꯔꯦ ꯁꯤꯗꯁꯨ ꯑꯃ ꯂꯩꯔꯦ ꯁꯤꯁꯨ ꯑꯗꯨꯝ ꯊꯥꯔꯝꯕ ꯃꯤꯁꯨ ꯌꯥꯎꯔꯦ ꯁꯨꯃꯥꯏꯅ ꯂꯣꯏꯅꯃꯛ ꯄꯔꯦꯡ ꯁꯥꯡꯅ ꯊꯥꯏꯌꯦꯕꯀꯣ ꯂꯣꯏꯅ ꯎꯠꯄꯗꯤ ꯉꯝꯃꯔꯣꯏ ꯑꯥꯗ ꯍꯠ ꯍꯥꯏꯒ ꯇꯥꯔꯦ ꯍꯠ ꯏꯅ ꯁꯥꯕ ꯁꯤꯁꯨ ꯂꯩꯔꯦ ꯁꯤꯗꯁꯨ ꯀꯩꯅꯣꯝ ꯆꯥꯔꯤ ꯁꯪꯒꯣꯝ ꯈꯦꯔ ꯀꯥꯏ ꯁꯪꯒꯣꯝ ꯈꯦꯔ ꯍꯥꯏꯕ ꯑꯣ ꯃꯌꯥꯝ ꯀꯪꯂꯥꯗ ꯁꯪꯒꯣꯝ ꯈꯦꯔ ꯍꯧꯋꯤ ꯉꯥꯟꯊꯣꯏꯕꯅ ꯉꯁꯤꯁꯦ ꯁꯪꯒꯣꯝ ꯈꯦꯔ ꯆꯥꯅꯤꯡꯉꯗꯤ ꯀꯪꯂꯥꯗ ꯂꯥꯛꯑꯣꯌꯦ ꯉꯥꯟꯊꯣꯏꯕꯒꯤ ꯗꯨꯀꯥꯟ ꯉꯥꯟꯊꯣꯏꯕꯒꯤ ꯗꯨꯀꯥꯟꯗ ꯑꯗꯨꯁꯨ ꯔꯣꯁꯀꯤ ꯃꯅꯥꯛꯇ ꯁꯟꯐ꯭ꯂꯥꯋꯔ ꯃꯌꯥꯝꯒꯤ ꯔꯣꯁ ꯃꯅꯥꯛꯇ ꯇꯨ ꯁꯤꯒꯤ ꯅꯥꯀꯟꯗ ꯍꯦꯛ ꯂꯩꯕ ꯇꯨ ꯁꯤꯗ ꯏꯃꯩ ꯑꯂꯥꯎ ꯑꯛꯕꯔ ꯇꯧꯔꯛꯑꯦ ꯁꯤꯁꯨ ꯂꯩꯔꯦ ꯃꯌꯥꯏꯗ ꯑꯗꯒꯤ ꯄꯩꯒ꯭ꯔꯅꯨ ꯑꯝꯇ ꯂꯥꯛꯑꯣ ꯀꯩꯗꯧꯔꯒꯦ ꯄꯥꯞ ꯆꯦꯟꯅꯤꯀꯣ ꯍꯣꯔꯦꯟ ꯍꯣꯔꯦꯟ ꯆꯥꯎ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯍꯧꯖꯤꯛꯇꯣ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯆꯠꯁꯤꯒꯦ ꯑꯩꯈꯣꯏꯕꯣ ꯑꯁꯣꯝꯒꯤ ꯒꯥꯔꯗꯦꯟ ꯑꯝꯇꯪ ꯄꯨꯁꯤꯜꯂꯗꯤ ꯃꯁꯤ ꯅꯨꯄꯥꯁꯤ ꯂꯥꯛꯑꯣ ꯑꯣ ꯄꯨꯒꯦ ꯂꯥꯛꯑꯣ ꯌꯥ ꯁꯣꯝ ꯆꯠꯄ ꯌꯥꯗ꯭ꯔꯣ ꯆꯠꯄ ꯌꯥꯏꯌꯦ
ꯁꯣꯝ ꯆꯠꯂꯒꯗꯤ ꯃꯄꯥꯟ ꯊꯣꯛꯈꯤꯗꯧ ꯃꯥꯜꯂꯦ ꯈꯟꯕ ꯑꯥ ꯑꯗꯣ ꯅꯪ ꯀꯔꯣꯝꯗ ꯔꯣꯁ ꯒꯥꯔꯗꯦꯟ ꯁꯣꯝꯗꯔꯣ ꯑꯗꯨꯗꯣ ꯑꯁꯤꯒꯤ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯇꯣꯏꯕ ꯅꯛꯑꯗꯤ ꯐꯩꯗꯅ ꯑꯁ ꯁꯤ ꯂꯣꯏ ꯀꯣꯏꯒꯩꯗꯤ ꯃꯌꯥꯝ ꯁꯥꯏꯀꯜꯗ ꯀꯣꯏꯔꯛꯑꯣꯏꯔꯣꯏ ꯆꯠꯄꯅꯒꯗꯤ ꯁꯥꯏꯀꯜ ꯊꯧꯔꯣ ꯁꯥꯏꯀꯜꯗꯣ ꯊꯧꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯣ ꯀꯩ ꯍꯥꯏꯅꯤ ꯖꯒꯥ ꯌꯧꯔꯒ ꯂꯦꯞꯄꯣ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯌꯥꯔꯅꯤ ꯌꯥꯝ ꯆꯥꯎꯋꯦꯕ ꯖꯒꯥꯁꯦ ꯈꯣꯡꯅ ꯆꯠꯄꯗ ꯀꯪꯂꯥ ꯁꯥꯒꯤ ꯅꯔꯪꯆꯠ ꯁꯤꯗ ꯀꯩꯅꯣꯝ ꯁꯦꯝ ꯄꯨꯈ꯭ꯔꯤ ꯂꯩꯗꯅꯦ ꯅꯨꯡꯖꯦꯡ ꯁꯤꯗꯤꯡꯉꯒ ꯁꯤꯌꯣ ꯅꯪꯗꯤ ꯄꯨꯈ꯭ꯔꯤ ꯑꯃꯒ ꯂꯩꯔꯦ ꯅꯨꯡꯖꯦꯡ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯅꯨꯡꯖꯦꯡ ꯑꯣ ꯅꯨꯡ ꯃꯌꯥꯝꯅ ꯀꯣꯏꯁꯜꯂꯒ ꯁꯥꯕꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯏꯁ ꯂꯣꯏꯔꯦ ꯑꯁꯦꯡꯕ ꯁꯣꯛ ꯂꯥꯛꯑꯣꯁꯦ ꯏꯁ ꯅꯨꯡ ꯃꯌꯥꯝ ꯀꯣꯏꯁꯤꯜꯂ ꯁꯥꯕꯤ ꯅꯨꯡꯖꯦꯡꯌꯦ ꯒꯥꯔꯤꯒꯁꯦ ꯈꯔ ꯋꯥ ꯉꯥꯛꯇ ꯉꯥꯡꯉꯤꯗꯣ ꯀꯩꯅꯣ ꯅꯪꯅ ꯈꯪꯗ꯭ꯔꯗꯤ ꯇꯨꯃꯤꯟ ꯂꯩꯌꯣ ꯑꯩ ꯍꯥꯏꯁꯦ ꯐꯥꯒꯤ ꯇꯧꯅꯤꯀꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯂꯩꯕꯅꯤꯅꯦ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯄꯣꯊꯥꯐꯝ ꯃꯥꯜꯂꯦ ꯄꯣꯊꯥꯐꯝ ꯐꯥꯒꯤ ꯇꯧꯅꯤꯀꯣ ꯗꯁꯕꯤꯟꯒꯁꯦ ꯐꯖꯅ ꯁꯦꯝꯃꯤꯅꯤ ꯀꯩꯅꯣ ꯎꯅꯒ ꯇꯧꯁꯜꯂꯒ ꯑꯁꯤꯒꯤ ꯕ꯭ꯂꯣꯛ ꯅꯝꯕꯔ 3 ꯑꯝꯇ ꯊꯤꯔꯒ ꯄꯨꯂꯤꯁꯇ ꯐꯥ ꯂꯥꯛꯑꯕ ꯅꯝꯕꯒꯤ ꯂꯣꯏ ꯅꯥꯏꯔꯔꯣꯏ ꯀꯪꯂꯥꯗꯗꯤ ꯁꯤꯗꯤ ꯊꯣꯛꯂꯛꯑꯦ ꯃꯄꯥꯟꯗ ꯑꯩꯈꯣꯏ ꯁꯣꯝ ꯆꯠꯇ꯭ꯔꯤꯀꯣ ꯁꯤꯒꯤ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯗ꯭ꯔꯤꯡꯁꯦ ꯆꯠꯇꯣꯏꯅꯦ ꯍꯥꯏꯕ ꯆꯨꯝꯃꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯉꯁꯥꯏꯗꯨꯅ ꯁꯣꯝ ꯆꯠꯄꯅꯦꯕꯀꯣ ꯎꯠꯂꯛꯀꯦꯕꯀꯣ ꯆꯠꯄꯗ ꯊꯦꯡꯅꯕ ꯃꯌꯥꯝꯁꯤꯗꯤ ꯅꯝꯍꯧꯒꯦꯕ ꯃꯔꯣꯡꯈꯣꯡ ꯇꯨꯔꯦꯜ ꯃꯃꯤꯡ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯇꯨꯔꯦꯜ ꯃꯃꯤꯡꯅꯦ ꯑꯣ ꯇꯨꯔꯦꯜ ꯃꯃꯤꯡ ꯃꯔꯣꯡꯈꯣꯡ ꯁꯃꯥꯙꯤ ꯑꯣꯐ ꯃꯍꯥꯔꯥꯖ ꯃꯪꯂꯦꯟ ꯃꯍꯥꯔꯥꯖ ꯕꯣꯙꯆꯟꯗ꯭ꯔꯒꯤ ꯁꯃꯥꯙꯤꯅꯤ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯁꯤꯗꯁꯨ ꯂꯣꯏ ꯂꯩꯔꯤ ꯁꯤꯗ ꯀꯪꯂꯥ ꯑꯗꯨꯒꯤꯅꯤ ꯀꯪꯂꯥꯗ ꯃꯤ ꯑꯌꯥꯝꯕ ꯀꯩꯅꯣ ꯇꯧꯅꯩꯁꯤ ꯇꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯁꯣꯝꯗꯒꯤ ꯆꯪꯉꯤꯗꯅ ꯁꯣꯝꯗꯒꯤ ꯆꯪꯉꯒ ꯁꯣꯝ ꯆꯠꯄꯅꯦꯕꯀꯣ ꯑꯗꯣ ꯁꯣꯝ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯇ꯭ꯔꯤꯕ ꯑꯩꯈꯣꯏ ꯆꯨꯝꯗ꯭ꯔꯤꯡꯗ ꯆꯠꯂꯨꯁꯤ ꯑꯁꯣꯝ ꯆꯨꯝꯗ꯭ꯔꯤꯡꯗꯩ ꯅꯣꯏꯁꯨ ꯋꯥꯟꯊꯗꯣꯏꯁꯦ ꯆꯨꯝꯗ꯭ꯔꯤꯡꯗꯅꯤ ꯋꯥꯟꯊꯗꯣꯏꯁꯤ ꯚ꯭ꯌꯨꯁꯦ ꯎꯕꯁꯤꯗꯀꯣ ꯑꯍꯥ ꯑꯩ ꯃꯩꯇꯩ ꯐꯤꯖꯣꯜꯗ ꯂꯥꯛꯄ ꯌꯥꯎꯔꯤ ꯅꯨꯄꯤ ꯈꯔ ꯎꯠꯇꯤ ꯎꯠꯆꯔꯛꯑꯔꯣꯏꯒꯦ ꯐꯗꯤ ꯌꯥꯝ ꯐꯖꯔꯦ ꯑꯗꯣ ꯂꯪꯀꯥ ꯍꯤꯡꯆꯥꯕꯤ ꯃꯥꯟꯕꯁꯨ ꯌꯥꯎꯋꯦ ꯃꯦꯀꯞ ꯌꯥꯝꯃꯟꯗꯅ ꯃꯦꯀꯞ ꯊꯥꯅ ꯇꯧꯁꯜꯂꯒꯀꯣ ꯄꯨꯡ 12 ꯇꯦꯔꯣꯁꯤꯗ ꯅꯪꯁꯨꯕ ꯀꯪꯂꯥ ꯍꯦꯂꯤꯀꯣꯞꯇꯔ ꯇꯥꯐꯝ ꯁꯦꯝꯕ꯭ꯔꯣ ꯇꯥꯕ ꯌꯥꯏ ꯀꯩꯅꯣ ꯑꯗꯣ ꯉꯁꯤꯐꯥꯎ ꯇꯥꯗ꯭ꯔꯤꯌꯦ ꯇꯥꯗ꯭ꯔꯤ ꯇꯥꯍꯜꯂꯁꯦ ꯑꯩ ꯍꯥꯏꯒꯦ ꯁꯤꯒꯤꯁꯤ ꯀꯩꯅꯣ ꯍꯦꯂꯤꯀꯣꯞꯇꯔ ꯇꯥꯐꯝꯅꯦ ꯁꯤꯗ ꯑꯃꯗꯤ ꯂꯩꯌꯦꯕꯀꯣ ꯅꯪꯒꯤꯗꯣ ꯑꯩ ꯊꯥꯒꯠꯈꯤꯕꯗꯅꯦ ꯃꯅꯤꯄꯨꯔꯒꯤ ꯏꯁꯇ꯭ꯔꯤꯠꯁꯦ ꯄꯨꯡꯆꯥꯏꯅꯤ ꯆꯥꯏꯔꯤꯁꯦ ꯀꯣꯏꯂꯥꯁꯀ ꯊꯥꯔꯒ ꯑꯩꯈꯣꯏꯁꯨ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯇꯧꯕꯩ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯔ ꯍꯥꯏꯅꯕꯅꯦ ꯑꯈꯪꯕ ꯃꯤ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯍꯣꯏ ꯍꯦꯂꯤꯀꯣꯞꯇꯔ ꯇꯥꯐꯝꯅꯦ ꯁꯨꯝ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯅꯕꯅꯤꯀꯣ ꯑꯈꯪꯕ ꯃꯤꯅ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤ ꯑꯗꯨꯝ ꯑꯈꯪꯕ ꯃꯤ ꯑꯁꯤꯗꯒꯤ ꯌꯥꯎꯔꯁꯨ ꯍꯦꯂꯤꯀꯣꯞꯇꯔꯗꯣ ꯊꯧꯖꯤꯟꯗꯣꯏꯕ ꯁꯤꯗꯒꯤ ꯊꯧꯖꯜꯂꯦ ꯍꯦꯂꯤꯀꯣꯞꯇꯔ ꯃꯊꯛꯇꯒꯤ ꯄꯥꯏꯔꯛꯇꯔ ꯇꯥꯗꯣꯏꯅꯦꯕ ꯁꯤꯗꯀꯣ ꯑꯗꯨꯝ ꯑꯈꯪꯕ ꯃꯤ ꯌꯥꯎꯔꯝꯃꯁꯨ ꯁꯤꯗ ꯃꯅꯨꯡ ꯀꯥꯡꯖꯩꯕꯨꯡ ꯀꯥꯡꯖꯩꯕꯨꯡꯅꯦ ꯄꯣꯂꯣ ꯁꯥꯟꯅꯐꯝꯅꯤ ꯄꯣꯂꯣ ꯂꯥꯛꯑꯣ ꯊꯤ ꯌꯥꯜꯂꯦ ꯅꯠꯇꯦ ꯍꯦꯂꯤꯀꯣꯞꯇꯔ ꯇꯥꯐꯝꯅꯤꯅ ꯍꯥꯏꯔꯒ ꯄꯣꯂꯣ ꯁꯥꯟꯅꯐꯝ ꯄꯣꯂꯣ ꯁꯥꯟꯅꯕ ꯑꯣꯏ ꯂꯩꯔꯝꯃꯦꯀꯣ ꯑꯩ ꯐꯥꯒꯤ ꯇꯧꯕꯅꯦ ꯁꯧꯕꯤꯕ ꯌꯥꯗꯦ ꯀꯩꯝꯇ ꯀꯥꯟꯅꯔꯣꯏ ꯐꯥꯒꯤ ꯇꯧꯕꯅꯦ ꯍꯥꯠꯇꯣꯏꯅꯦ ꯄꯣꯂꯣ ꯁꯥꯟꯅꯐꯝ ꯁꯥꯟꯅꯔꯝꯃꯔꯣꯏ ꯍꯧꯖꯤꯛꯇꯤ ꯑꯣ ꯍꯥꯟꯅꯒꯤ ꯁꯥꯟꯅꯐꯝ ꯐꯖꯅ ꯁꯦꯝꯃ ꯊꯝꯕ ꯑꯣꯏꯔꯝꯅꯤ ꯁꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅꯀꯣ ꯐꯖꯩ ꯌꯦꯡꯉꯨꯗꯕꯩꯅꯦ ꯃꯌꯥꯝ ꯁꯥꯎꯗꯦ ꯁꯧꯕꯤꯕ ꯌꯥꯗꯦ ꯃꯌꯥꯝ ꯁꯥꯎꯋꯦ ꯏꯟꯇꯔꯇꯦꯟꯃꯦꯟ ꯄꯔꯄꯁꯅꯦ ꯈꯪꯗꯕ ꯑꯩꯁꯨ ꯎꯗꯕꯅꯤ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯆꯞ ꯃꯥꯟꯅꯩ ꯑꯩꯗꯤ ꯀꯨꯏꯔꯦꯕ ꯂꯥꯛꯇꯕ ꯂꯥꯛꯑꯁꯨ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯑꯣꯏꯅ ꯆꯠꯇꯦꯕ ꯍꯥꯏꯗꯤ ꯊ꯭ꯔꯣꯂꯤ ꯆꯠꯇꯦꯕ ꯁꯨꯝ ꯖꯒꯥꯗꯨ ꯌꯦꯡꯉꯗꯪ ꯆꯠꯈꯤꯕ ꯑꯗꯨꯅ ꯍꯥꯏꯇꯥꯔꯦ ꯍꯥꯏꯁꯦ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯅꯤꯅ ꯏꯁꯇꯦꯟ ꯑꯝꯇꯕꯨ ꯄꯥꯏꯔꯝꯃꯗꯤ ꯆꯞ ꯆꯥꯔꯕꯅꯤ ꯏꯁꯇꯦꯟꯗ ꯄꯨꯔꯛꯀꯦ ꯇꯧꯕꯅꯦ ꯑꯗꯨꯒ ꯄꯥꯏ ꯌꯥꯗ꯭ꯔꯣ ꯇꯜꯂꯕ ꯋꯥꯏꯆꯤꯜꯂꯅꯤ ꯀꯣꯛ ꯄꯥꯏꯕꯗꯤ ꯂꯩꯇꯦ ꯑꯗꯨ ꯌꯥꯎꯕꯅꯗꯤ ꯅꯨꯡꯉꯥꯏꯕ ꯅꯝꯕ ꯑꯗꯨꯅꯦ ꯅꯨꯡꯉꯥꯏꯕꯅꯦ ꯁꯨꯃꯥꯏꯅ ꯇꯧꯗꯧꯔ ꯅꯨꯡꯉꯥꯏꯕꯅꯦ ꯁꯣꯝꯗꯅꯦ ꯄꯨꯈ꯭ꯔꯤ ꯑꯃꯁꯨ ꯊꯦꯡꯅꯒꯅꯤ ꯃꯆꯨ ꯋꯥ ꯀꯩ ꯍꯥꯏꯔꯨꯅꯤ ꯃꯌꯥꯝ ꯀꯦꯃꯦꯔꯥꯗꯗꯤ ꯏꯁꯤꯡ ꯃꯆꯨꯁꯦ ꯀꯩꯅꯣ ꯑꯣꯏꯅ ꯎꯔꯝꯃꯅꯤ ꯑꯗꯣ ꯃꯤꯠꯅ ꯎꯕꯗꯗꯤ ꯑꯁ ꯐꯖꯔꯦ ꯀꯩ ꯃꯆꯨ ꯍꯥꯏꯗꯣꯏꯅꯣ ꯁꯤꯁꯦ ꯑꯦꯛꯖꯦꯛꯁꯦ ꯀꯩꯅꯣ ꯁꯪꯕꯥꯟꯅꯕ ꯍꯥꯏꯗꯣꯏꯔꯣ ꯁꯪꯕꯥꯟ ꯁꯪꯕꯁꯨ ꯅꯠꯇꯦ ꯃꯥꯏꯁꯦ ꯀꯩꯅꯣ ꯇꯧꯕꯁꯨ ꯌꯥꯎꯋꯦ ꯉꯥꯒꯤꯗꯃꯛꯇꯔꯣ ꯁꯨꯝ ꯚ꯭ꯌꯨꯒꯤ ꯐꯖꯅꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ
Kuina thang tong silak pai jom ba yai. Manung thang ka pat hai sina. Kui ra bani je. No. Sida lai manung thang ka pat. Manung thang. Ngarang ai si pa na ha mu pa manu asida mayam na asiki tu. Ram asiki ngem na tro. Asiki sida form la pan me ani. Angwa manung. Nong phado nong ka sura di ko. Sura di sat na ni ta. No lai bi. Singar full ka tak tak hap singar ga. Yo ne. Ka ya ka khale lo ga phat ta bun ko moi le me. Tu. Kari. Patao di untuk pun boleh me tu. Kerom le ang kadra. Garden na soleh kan. Som sampai ama le. Tu kita somai tor hala situ. Fajar manung sih, sang budi aram mer. Lol he, song ke chide. Sina kan oge ra sina kan rong gitu. Na aso ro ma ki ge gra. Kerom sar udu sih, awang. Sina kan ho du ne ba kari gra ama. Awang hai dulu kai. Kari. Kunung lai bu do. Konung mama. Kunung ma do rom side. Oh. Si itu mayam jang bukan si pa tha Every kangla lai bu jinje pra unique ata ne do na dustbin ju yo. Kangla gi dustbin yo nga. Kangla hai ka kangla bot ne lai yo ni ko. Mi sim si. Sang ga ying si. Hai di lai ying si de ko. Yang thau sin da. Botanical name. Nang gi dom ta op ta go je. Udre hai ma nung sa do. Se bu dom dom yo. Udre nung sa sin. Photo ta nam ke ko. Mi udre ne chen Sanjin thong som do ra moi da. Mane som dan. Natro mane si da chala som ding som da. Sanjen thong ne. Sanjin thong lo. Da but manga ma bam li si yung sa. Lao ne nang ju. Oi thok pa ya da na. Thong ka lon jan gar ga. Oi nam thok ka dam ne. Heart pick kal. Toilet check na ba. Kai ba. Ada heart pick ubai wani da. Le tin ji jaw wi de. Heart pick tham ne ba. But bang lai. Ni ne ur nobab ka di ai. Kai. Nobab ta le ni nobab se. Sing ra ji rai bo. Rồi. Hồi nó pu kịp đó. Mà giải xôm trắng tầm này có khỏe. Sina roi ba ne. Xin ở rồi vậy này xôm chặt là cái đúng thô cơ gì. Phải làm nắm mẹ. Ba tu thô cái tới. Chỉ lấy sao với em chỉ đánh lấy đấy. Selfie stick cho rồi. Nam mi. Kai de noi. A thi mi à. Phiron phải cho với bạn đi da. Adu. Mi phải cho với nè. Xin sai pukri đi Koi di college ki arts ki. Rock है नो rock garden है. Rock garden. Rock ga ta yam bu. Anam bana nung ngatoy itu rock garden है. Amu ka halo. Reels namam di sai dani ne. Nam reels namam di sai dani he. Pam tu de. Hey labam tu de labi ngatani. Nai sai de la ka tawa. Labi ni ngai sai de la tawa. Noi single kanggu sida la oko. Labi loi phange sida. Noi single kanggu sida loi la oko. Single ta ni couple di ya de. Ai ro. No de. Sida sing chen dong. Video rồi. Photo ra. Su tao lo thu ya. Photo na mo anda. Nam này, nung sa mga ano pusale. Tara. Ni lấy lau mayang bu tau lo nu. Ing ka ni. Ising chen ta ma le. Tawang ri sin. Ising chen lam phaja dong si to approach ta la ko. Ai sa am to ko. Oh my god. Cái đồ kìa. Chị chú cháu hết chất với cái lối này rồi. Một tiền năm kia storage áo đẹp. 이제 지금 아시다 라 레이래. 저가 이제 시도는 미 야매 하디. 그때 제가 신의 부디 야매 한다. 거의 들어 이거. ям 레이 아솜수 레이도 땀땀 올라게 나 펌이. 우름랑이
ꯁꯥꯕꯒꯤ Thank you for watching this video. Hope you like this video. Like, share, subscribe. Thank you.